Ahanada Maruzu Pau Assam da peace amadi development gi anauba pandum ama hore haina Prime Minister Modi na phongdokre LPG gi production chada kuntra hengale miyamna pakhatuna leisin bege thawong tawbiganu haina lengangna appeal tawrakli Iran gi anauba supreme leader Motaba kamai US ke attack ta makhong nama tatpadagi koma da leikre Lana maram oiduna sohan kraba Iran gi school angang singidamak China na US dollar lakh anigi mateng panggadori Amade State amadi Central Lengaki employees saying departmental inquiry yaudana thabak tagi laukthokpa yaroi haina Supreme Court na phongdokre Kurumjari Mami TV na sandok chaba national amade international news mi eng tabiriba pumnambakpo Valentina sagol semna kurumjari pau sandok na pizadi Prime India gi Prime Minister Narendra Modi na ngarang Guwahati da thungladuna Kokharas district ki oina lupa kor listing mariga changwaga humdra rongi development project sing virtual oina uref uyum tamkre thauram aduda Modi na wangang luduna haike Assam da peace amadi development ge anauba pandum ama hore mahakna haike matam sangna state aduda sasan tawkiba Congress na Boroland bu namthaduna thamlakhibani haina Congress bu maral sike PM Modi na Guwahati airport ta thunglaba matung Assam ge Chief Minister Hemanta Biswa Sharma Governor Lakshman Prasad Acharya amadi Union Minister Sarbanada Snowwal na taram na okay nong chingi fibam phattabana maram oiduna Kokarasta chatkani tawramba Modi gi khongsat adu yakhidabaga loinana Guwahati da uref uyum tamba amade sangabagi thauram sing adu virtual oina pangthoke mahakna makata na haike ngase Assam ase development gi anauba padum amada lakpa hore Modi na Kamakhya Charlapali Amrit Bharat Express amade Guwahati NJP Express lam thadana mafam adugi trade amade tourism bu henna mapangal haplagan haina miyamda phongdoki Hauze Middle East tholiba US Israel amadi Iran ge lana maram oiduna malem ge energy sector chauna akaiba pirakpadege leibak asida Sakthong gas LPG ge awatpa lakpadagi miyam na pakatuna leisinba honariba chairak asida ngase center na LPG ge awatpa amata leiroi miyam na mipaiba pokpigano haina sengdokre LPG ge production so hanadigi chada kuntra hengale haina Petroleum and Natural Gas Ministry gi Joint Secretary Sujatha Sarmana phongdorakle mahakna haike leibak asida LPG gi awatpa amata lehaloi LPG gi awatpa lehandanaba lengangna LPG gi production hanadigi chada kuntra hengale production hengatpa asida miyam gi demand piba ngambaga loinana LPG gi supply chain da akaiba amata lehandanaba leptana hotnere Maram aduna miyamna gas phanglaroi haibigi pakhatuna leisinba khonaba amade bok tongnaba khonabigi thong ase lepiu haina mahangna appeal tawki Hauze Middle East chathariba US Israel amade Iran gi lan ase hena pakthok sakthokpa loinana amana amada landabagi thabak kankhalakle ngarang US na chathakiba attack amada Iran ge anauba supreme leader Motaba Khamenei makhong nama tatpadige koma da leikri hairi US ge attack aduda Motaba Khamenei ge atai part singda Sathina sokpaga loinana hauzik aruba fibamda laikanakre haina British media The Sun na phongdokre The Sun na report tawkibaga loinana matung inna US ke airstrike aduda
Irange anova Supreme Leader Motaba Sathina Sokpaga Loinana Makong Nama Kakri Hairi. Mahaki liver su chauna damage tauke maram aduna mahak hauze komada lekhibani haire adom oinama US ke attack ta Sathina Sokpadige Motabas komada leire haibage pau asige matangda Iran government ke maikaidige hauze fawbigi oina wafam amata fongdokpa leitre Panba yabade US ke attack amada Iran ge Supreme Leader Ayotollah Ali Khamenei lekhidraba matungda Machanupa Motabas Khamenei bu chaliba tha asige tang mapanda Iran ge anauba Supreme Leader haukibani State amadi Central Lengaki Thabak Tauba Employee Amabu Makoigi Matakta Chap Chaba Departmental Inquiry Ama Yaudana Jingnabigi Namada Thabak Tegi Loktokpa Yauroi Haina Supreme Court na ngasi Fongdokre Court asna Maka Taraduna Departmental Inquiry Ama Lokatpa Matamda Support Oigadaba Polam Sting Yawadabane Delhi Police ke Constable Amana File Taurakpa Case Ama Hearing Chathabada Supreme Court ke Judge J.K. Mahestori Amade Justice Atul Dar Karna Stemba Besna Hearing Chathakibane Delhi Police ke Constable Adu Deputy Commissioner of Police na Departmental Inquiry Amata Yaudana Jingnabadegi Mahapo Service teki dismiss Taukibani Hairi Police Constable Aduna Thong Adu Yaning Dabigi Supreme Court ta appeal Chathake Court na Mahaki case Adu Hearing Chathaba Loinana Mahapo Mahaki Hanagi Tabakta Hanjinnaba Direction PK Hearing Aduda Icham Chamba Jingnaba Kara Leibadige Mebu Service Tige Loktokpa Yaroi Haina Just Sing na Fongdoki Hairi Myanmar military na laibak aduda resistant force ting hena lauksinba mafam kaya hangdokpagidamak anauba combat aircraft sing hapjindana Air Force ke mapangal kangkat hankre haire marak asida independent organization na laibak aduda hauzik oiriba civil war ase loisinaba political ye oiba wari sanaba same stare haina fongdorakle report asigi matung ina Myanmar lengakna anowa jet fighter mari laibak aduge Air Force ta hapjinba ngamke maduge manungda bomb thadaba amade combat ke mission kayagi damak yamna toina sijinaba Russiana saba Su-30 aircraft su yauri handa aircraft mari hapjinba ase Taraga kumjali singani kun mathoida anu san sukina lengak aduda military regime ama lerak padige military na tarulak suba oina anoba lange kulai sing hapsin bagi thabak pakhalakibane leibak aduge Air Force pu mapangal kangkat handuna manung amate mapange mapangal su control taunaba hodagani haina junta lenga ke luching mana fongdokre Paugi marathana atema break amatang lominasi. Ibe makigano. Ada betamo. Sige yumse next PMT na checksin na laksila ka tamro banine. Tadarang se jual habag am takitabo. Asumna mayam na machalbog na option dugum. Basigi yung masibu asoya ngan ko kada batagi next PMT na napseli. Next PMT jual habating makok na basem bani. Zaman technology siya na bana concrete katok na tinaba matamda kapang ng amok na enggal adli. Next PMT strength is in the quick. Taba pausing amuk pizeri. US amade Israel na Iran da chathariba lan adugi manung chana elementary school amada mahiroi kaya sikhiba attack adugi damakta mateng pangba oina China na emergency ge oiba US dollar lakh anigi senpa mateng ama piragani haina lakthokre China ge foreign ministry ge spokesperson Guo Jaikun na ngase Beijing da leiba Red Cross Society of China da pangthokiba press briefing amada leibak aduna Irania Red Cross Society da US dollar lakh anigi senpam mateng piragani haina lakthoke mahakna makata na haikibada China na micham amadi angange mayokta
target taurakpa khudima akanba maongda condemn tawi school da target tawduna oza yauna pikliba mahiroi chamaga humfu tare lom sikhiba ado international humanitarian law bu violate tawbani China na Iran da humanitarian ge oiba wakhalonda tangai fadaba mateng pumnamak makhata na pigani hainasu mahangna phongdoki Assam Assembly election gidama Congress ke candidate chada maudra mangarong khanba loinana candidate single list ngasi puthok yai haina Assam President Congress Committee ge President Gaurav Gogoi na phongdokre Paugilikun amagi matung ina wafam ase Lok Sabha da opposition leader Oriba Rahul Gandhi amade Congress President Malik Arjun Kharge na chair lagduna Congress Central Election Committee CEC ge mifam pangthoklaba matungda Gaurav Gogoi na phongdokhibane Gaurav Gogoi na makha tardna Congress ki ahanba candidate list ngase puthok yai lemhauriba chada manga rongi set sing adu kisu makhata na khanaraba matung athuba matamda candidate sing khalagani hairi election asigidama party asina khaliba candidate sing ase grassroots level dege hauduna saugalaba candidate sing ni haina pau asina makhatari Middle East land kangkhatlakpa amasung Irania force na samudra ge Anauba lambi Strait of Hormuz thingjin kiba maramna malemge energy supply da yamna akaiba piba haurakhibaga loinana United States na yamna khudong thiningai oiba samudra ge lambi asida commercial jahaz thing squad tawngnabagi damak naval force taithokna ba mapung faba sem sakre US na squad piba thabak sing chungsin naba force na torakpa yai hainasu thajanari Aroibada maruiba pau amuka hanna pizari Assam da peace amade development ge anauba pandum ama haure haina Prime Minister Modi na phongdokre LPG ge production chada kontra hengale miyamna pakhatuna leisin bige thawong tawbigon haina lengangna appeal tawragli Iran ge anauba Supreme Leader Motaba Kamine US ge attack ta bakhong nama tatpadege koma da laikre Lana maram oiduna sohan khraba Iran ge school angang singidamak China na US dollar lakh anigi mateng pigadori Amade State amade Central Lengaki Employees Departmental Inquiry yaudana thabaktagi lokthokpa yaro haina Supreme Court na phongdokre Hauziki oinadi MITvna sandokjaba national amade international news matang asida loijare makhata ba pawgidamak meeng taduna lebiyo